ꯅꯣꯡꯃ ꯒꯧꯇꯝ ꯕꯨꯙꯅ ꯈꯨꯡꯒꯪ ꯑꯃꯗ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯏ, ꯌꯦꯡꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯧꯅ ꯐꯖꯔꯕ ꯅꯪꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯧꯅ ꯂꯝꯕꯣꯏꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕꯅꯣ? ꯒꯧꯇꯝ ꯕꯨꯙꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯋꯥꯍꯪ ꯑꯍꯨꯝꯈꯛꯀꯤ ꯄꯥꯎꯈꯨꯝ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩꯅ ꯂꯥꯏ ꯅꯤꯡꯕꯅꯤ꯫ ꯕꯨꯙꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯐꯖꯩ, ꯁꯤꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯛꯀꯅꯤ, ꯅꯥꯗꯨꯅꯁꯨ ꯁꯤꯈꯤꯒꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯅꯥꯔꯤꯕ, ꯍꯅꯨꯔꯛꯂꯤꯕ, ꯀꯣꯟꯅꯊꯪꯗ ꯁꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯈꯪꯅꯕꯒꯤꯗꯃꯛꯅꯤ꯫ ꯕꯨꯙꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨ ꯄꯨꯡꯄꯦꯟ ꯄꯦꯟꯖꯈꯤ꯫ ꯃꯍꯥꯛꯅ ꯄꯦꯟꯖꯔꯗꯨꯅ ꯕꯨꯙꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯀꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯒꯧꯇꯝ ꯕꯨꯙꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯕꯗꯨꯒꯤ ꯋꯥ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯈꯪꯅꯈꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯒꯧꯇꯝ ꯕꯨꯙꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯅꯕ ꯍꯥꯏꯖꯈꯤ, ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯛꯇꯕꯤꯅꯤ꯫ ꯒꯧꯇꯝ ꯕꯨꯙꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯈꯨꯠ ꯅꯥꯝꯃ ꯈꯛꯇꯅ ꯑꯃꯨꯛꯇꯪ ꯈꯨꯕꯥꯛ ꯈꯨꯔꯛꯎ ꯌꯦꯡꯒꯦ ꯑꯩ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯝꯗꯧꯅ ꯈꯨꯠ ꯅꯥꯝꯃꯇꯅ ꯈꯨꯕꯥꯛ ꯈꯨꯕ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯗꯒꯤ ꯕꯨꯙꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ, ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯛꯇꯕꯤ ꯑꯣꯏꯕ ꯊꯣꯛꯂꯒꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯅꯠꯇꯦ, ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨꯅꯤ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯒꯧꯇꯝ ꯕꯨꯙꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯈꯤ꯫